Iramdam Ireisa Kwai Kudimakpo Kanglei A to Z na Ikono Krumjolina, Mayam from the Ngasi social media, Facebook, the Tadoga post, update Pizage, Mayam Sene and Spoon subscribe to view, and the like channels and Musutoxin you have from the Tamzari. Korong Amukumana, Facebook, the Tadoga Pia Samakakta, Asuna Ibire, Ifudo Punan Maring, Tel Hiba, Nasa, Di Karisu Kangjadi, Ifudona Lamjing View, Ire Bag Iripuruki, Apanabalam BPBU Harikwa. Yamna Pazaba, Korong Kuman, Hogi Mayang Lusing Purel Hana, Rambiting on Gil Lusing Purena Cinema, the Tambi Wapam, a Setic Pazaba qua, Mana Mayang the Monta Katokpa, Amani Mate Puruki the Monta, Manang Auzaba, Taujariba Kudimaxia, Ishona San Bivoishino, Amadi Punan Maring, Tel Hiba, Ifdona Su, Taujan Bivoishino, Abo Humsi Tamjabulina, Matangi Possession, Pazara Kikomia. In Nasi? Hojik Myanmar da lanpham anida akan mamong da lanthengnari aikhoi pathok amasu yadre khudong thikre Indiana sauna mateng pangli kuki ken b da PDF ta isor khurumbiyo aikhoi imasing yam phajaba wafam ni ko aikhoi gi maitei kangu gi oiba lanthengnari ba maitei gi damakta honadana honabi ba thobasing na thawai thakib da imasing da ina makhoi gi mateng pangbina kana sulaite lai khurumbiyo habi wafam duni mathang da Aikoi hojik kari khana sige kari tausige aikoi mateng kanana pangbiramgani Myanmar da lanthengnari ba maitei athauba singa kuki ken biga lanthengnaba matamda maitei giri kanasum misang changmin ngai leite mateng pangbina tia wafam phongdoli ko laikhijaba AR personal mari gi manungda amadi HIV positive obe thengnare Kangleipang Maira News Service na Janoi tang kunthal phongba pawni ko Rims Hospital na laikan rakiba waroi singda leiba kuntham du shiba Assam Rifles ki pasnen taruki manungda laikhidaba pasnen ahum sukre laikhidaba pasnen amade HIV positive eba thengnare hairi pawsina sum bo rebadi mayam Central Security Force amo oriba yamna lemjaningai oreba service tawriba Assam Rifles pasnen amada matawkramna HIV positive oribno haibse achaw wahang amo oriko